Akaswani Imphal Ngangbam Nganthoi na pau pazari ahanbada maru oiba pau Griha Mantri Amit Shah na Rajesh singi anti-drug amasung counter-terrorism agency singi marakta mating pangnaduna hena mapangal kankhanhanbagi tangai fadaba lay hairi. Mukhyamantri Nongthomam Biren Singhna tha amasukna chathagadaba professional tax enrollment drive haudokre amasung ICC T20 Cricket World Cup ke anisuba semi-final da ngasi Adelaide ta Bharat ke England ga sanaragani. Griha Mantri Amit Shah na hairi haukiba sahi nipan asida Narendra Modi na lusingba sarkar asina leibak manunggi oiba ngakselgi thorang kankhathalle. New Delhi da Intelligence Bureau gi official singa unaba amada wafam asi mahangna phongdokhibani. Mangna hai Bharat na ningtamlaba matungda leibak asida santi thamnaba honabada Intelligence Bureau na asobu thodang lawri. Mifam aduda Griha Mantri na hai Rajya singi anti-drug agency amasung counter-terrorism agency singi marakta mateng pangnaduna amadi pau phawdok phawjin tawduna hena mapangal kankhanhanbagi tangai fadaba lay. Left wing extremism bu sawgatliba amadi sel thadariba si thugaibagi tangai fadaba layre. Ngamkhai paringda drug pusilakpa thingnaba anti-drone technology masing hena sizinabagi tangai fadaba layre haina sumantri na makhatana phongdokhi. Rashtrapati Draupadi Murmu numit ninigi Orissa khongsatang asi Bhubaneswar da thungani. Mangna Puri gi Jagannath Mandir da satuna lai khurumgani. Irai numita Rashtrapati na Bhubaneswar da laiba Tapoban High School da satuna mahiroi amasung oja singa wari sanagani. Numit asimakta da Rashtrapati na Siksha Mantralogi makhada paikhatpa tongan-tongan ba project sing sanggagani. Himachal Pradesh Vidhan Sabha Mikhal gi vote khombagi matam ngasina loire. Vote khombagi matam loisilakpaga loinana Rajniti dol singla leijabi thaduna vote khomli. BJP lusingba amasung Pradhan Mantri Narendra Modi na Kangra amasung Hamirpur jila da pangthokpa rally da wangangkhi. Pradhan Mantri na hai ngaihak leitana sarkar hongbagi sanabi ama leiriba sina Himachal Pradesh saukhatlambi da thinthanbagi masak ama oiri. Asigumba sanabi asi tokpagi matam oire. Congress President Malik Arjun Kharge na Simla amasung Solan jila da pangthokpa Mikhal gi rally da wangangkhi. Mangna hai BJP na miyamgi mateng lawnabagi damag maru oiba hiram kaya na thainaba honari. Sri Kharge na hai dolasina wasakhiba wafam tara sarkar pairabadi soidanamaki pangthokani. CPIM gi General Secretary Sitaram Yechuri su Simla da pangthokpa miyamgi mitin amada wangangkhi. Thabak phangdabagi samaisa mayoknabagi mahutta sarkar asina privatization lomda ahenba mitleng changle haina mahangna maral sekhi. Sidhum phunipan leiba Himachal Pradesh Vidhan Sabha Mikhal gi board lakliba thangja numita thadanagani. Board masing December 9 da thigani. Amaromda Gujarat Vidhan Sabha Mikhal gi board khombagi thabak sukan khalakli. BJP, Aam Aadmi Party amasung Congress ki lusingba kaya marumna makoi gi mirep singi damak vote khomli. Tabiriba pawase Akaswani Imphal dagini. Mukhyamantri Nongthomam Biren Singhna ngarang tha amasukna chathagadaba professional tax enrollment drive haudokre. Mukhyamantri gi secretary ta pangthokpa thoram aduda Rajya gi chief secretary Rajesh Kumar, Commissioner Tax Marcina R Panmai amasung taxation vibhag ki official sing saruk yakhi. Tungda official singa wari sanabada Mukhyamantri na sarkar asibu ningthina chalainaba honabada official singna honabiriba adubu thagatpa phongdokhi. Mangna hai official singa punna honabadagi sarkar asina COVID-19 laichat laksinba ngambani. Rajya si manglomda sangsili hairaduna Mukhyamantri na hai mapan leibak singi diplomat singna Rajya si da lakningbagi ingit pirakle masi saukhatpagi khudam amani. Rajya si makhatana saukhathanabagi damag fund mobilize tawbagi tangai fadaba lay. Rajya sigi revenue yamdabana karigumba saukhat thorangi thabak ama paikhatpa matamda kendradagi mateng lawri. Maramaduna Rajya sigi revenue generation hengarhanbagi tangai fadaba lay. Lok Sabha MP Dr. Lorho S. Foje nangrang Kaksing Jila gi Palel Gram Panchayat pu Adarsh Gram Model Village oina haudokre. District Administration Kaksing na sinduna Palel Maning Community Hall da pangthokpa thoram adu Sangsad Adarsh Gram Yojana gi makhada paikhatpani. Palel Model Gram Panchayat semgatnaba jatra MP na hunki. Thoramduda wangangbada Dr. Lorho na hai mai pakpa model village ama oina semgatpada miyam humna saruk yaminaba tangai fade. Mangna hai model village asida lairiba miyoi asi miyamna tamjaningai ohengadabani. Model village asi sanabagi damak ahanba tangkaki oina mahangna lupa lakh 10 dan tawki. MP na hai Kaksing Jila da Jawahar Navodaya Vidyalaya amasung
Kendriya Vidyalaya hangdoknabagidamag mari lainaba mantraloida se iduna khanghankhre. Mangna hai Kaksing District Hospital sanabagidamak prastab amasu thagatkre. Thorumduda MLA M Rameswar Singh saruk yakhi. Goa da pangthokadoriba International Film Festival of India da Manipur gi film tara utkadauri. Yankai humdoi suba International Film Festival of India si tha sigi kundagi kunipan phawba pangthokani. Festival asida Manipur gi feature film manga amasung non feature film manga utkani. Madugi manungda Manipur gi ahanba feature film matamgi Manipur yauri. MSFDS ki secretary na thadorpa cherol manahai akhanaba package amagi makhada Manipuri cinema sing unanaba National Film Development Corporation ki managing director na khanghalakhi. ICC T20 Cricket World Cup ki ani suba semi final da ngasi atleta Bharat ka England ga sanaragani. Match Bharat ki matam nung thilpung ama makhaidagi hawgani. Final match nongaijung numita Melbourne da sanagani. Sydney da ngarang sanakhiba ahanba semi final da Pakistan na New Zealand bu wicket tareta thoiduna final sangle. Toss ngamduna hana batting tawkhiba New Zealand na wicket mari turaga run chamayangkhani thoi lawkhi. Pandamasi Pakistan na over 38 ball amada yawba ngamkhi. Ngasi phongba pause singi maroiba pausingi damak haujik Wahengbam Rajesh leire. Rajesh Thagachari Nganthoi Kangpokpi Jilagi Sadar Hills ki lam amasung umang sing ngak senaba Sadar Hills Tribals Union on Land and Forest na warep laukiba lamgi matang da tongan ba manadaba wapam sing langnari haiba pau Sangai Express Edition animaki maruiba headline oiri. Pawasi Morning Bell da anisuba headline tawre. Manipur Electric Mobility Policy lising ani kunitoi Mukhyamantri na puthokre haiba pau Pongnofam Isel Express Irebak Sanalaibak ki ahan be headline tawri. Mukhyamantri na Professional Tax Enrollment Drive Hautokre haiba pau narugi thogdang amasung Morning Bell gi ahan be headline tawri. Pawasi Imphal Free Press Maswanathar Nisin 12 Hills Hornbill Express ki anisuba headline tawri. Sasinaba Adhar Paiba Singi Manunda Sikraba Miyoi Yauri, Sikraba Miyoi Amagi Adhar Pairamba Myanmar Masa Ama Pare Haba Pau, Imphal Free Press ki ahan be headline tawri. Tha amachuk na chathagadaba Special Summary Revision Raijagi CEO na Phongkre haiba pau Huyelan pau Churachandpur da Phongba Maswanathar Nisin Tuhiltu amasung Manipur Express ki ahan be headline tawri. Pawasi Isel Express Irebak Sanalaibak kina anisu be headline tawri. Laik tambagi mawong hena fagaranaba Infosys ka yana warol sahi tawnakre haiba pau People's Chronicle da banner headline tawduna phongli Pawasi naharugi thogdang da anisu be headline tawri. DMHP Senapati na World Suicide Prevention Day pangtokre haiba pau Hills Hornbill Express ki ahan be headline tawri. Tamenglong District Headquarter amasung Toksem Subdivision ga faunaba barak thong yadabadagi miyam wanare Tamenglong gi DC Office amuk mini secretary to hongdokre haiba pau Tamenglong da phongba pausi singi headline oiri. Miyoi bagi manadaba lisa chatpasing leiramli phawbai amukasu mai thadoktuna manghalamli haiba pau Huyelan pau gi ani suba headline tawri. Niyonggi wangbada changlakpa Myanmar macha fare border outpost kuntra mari linglagani haiba wafam Sangai Express English ki ani suba headline tawri. Chingda hojik fisa lonsa khucha hibagi thabak pairiba sing asina leikidraba matamda adumak loikragani khasim basum haibasna pongnaphamgi ani suba headline tawri. Pausi sing da phonariba atei pausing di athoba singi ningsing numit ka mari lenana pripakna yaipa pausel pirakli haiba miyoi ahum garina thomlambadagi sire Kangpokpi ki Chief Medical Officer ki Dr. Singh Khongjang Changsin kre Facebook ta comment pirubagi phakiba malem nganba bel da thadokre drug ki case ta court na warrant issue tawkraba nupa ama sahi kun gi matung da fare lupa crore kaya gi drug sing phagale Goa da pangthokpa yangkai humdoi suba film festival da Manipur gi film tara utkadori Manipur da COVID positive oiba miyoi ahum thenaki Imphal gi Mapal Kangjibung da chathariba polo tournament gi final da ex polo club ka Texam polo club ka thengnargani Jordan da chathariba boxing championship ta Lablina Borgohain amasung Alfia Pathan final changkre haibana chingbasing asini Nganthoi Thagatsari Rajesh aroibada maroiba pau amukhana Griha Mantri Amit Shah na Rajya Singi Anti-Drug amasung Counter Terrorism Agency singi marakta mateng pangnaduna hena mapanggal kangkhalhanbagi tangai fadaba lei hairi Mukhyamantri Nongthombam Biren Singh na tha amasung na sathagadaba Professional Tax Enrollment Drive haudokre amasung ICC T20 Cricket World Cup ki ani suba semi final da ngasi athlete Bharat ka England ga sanaragani Paulo Jare